मियाम पुंदुनो मिखल की कैंपेन चटप चक्सा हाइजानब फिराल चिंखटपन चिंब तौबिगनो अरामबाई तेंगोल पाव असि ngasi nungthil phongkhiba kanglaipak ki maira pawsedagi lokhotchabane iramdam kanglaipak asida leiriba praja miyam gi maphamda arambai tengol gi control room operator gi thopuriba laisram robertson na press ta thadorok pachirol amana wafam kaya khangalakle iramdam kanglaipak ta leiriba miyam gi maphamda khangalakliba wafam sing adude haujik leibak asida thokliba lan manung asida lok sabha gi election tai haiduna campaign chatpa chaksa haijanaba loudspeaker paiduna lau khongba tauba firal singkhatpagi thoram pangthokpa mafam mafam punsilaga meeting tawbagi mathau ta de haire chirol asina hai masina ikhoi punsin bagi mahutta masoi ta duna khatna chainaba misi mina kaya thoraktuna aikhoi masel yengthina bagi machak ama oirakane maram asina lamdam asigi praja miyamna wakhal tabiraga ingna chigna adom pamba miyoy adu khanbiraga apamba mihutta dumak bot thadabiyo mafam mafam singda miyam punduna campaign satpa saksa haijanaba loudspeaker paiduna lau khongba tauba firal singkhatpa simadi taubidanaba miyam gi mafam da arambai tengol gi serol asina khangalakle maheswar thaunaujamdi neklaga puthokpa mirep ne ibobi pawasi ngasi nungthil phongkiba kanglaipa ki maira pawsedagi lokhotchabane maheswar thaunaujamna taraga nipan suba lok sabha election da mirep oina songthorokani haibase aihakti tabu takhide masi thawaina khaludadana oigane adubu mahakna RPI athawale gi mirep oina inner manipur parliamentary constituency da chongthorogli baside BJP ga chanminaba party ne alliance ne maduna BJP ga chamana haina congress legislature party gi luchingba oibada natana manipur gi hanagi chief minister oiramba okram ibobina phongdokhre o ibobina social media da thaglakpa post amagi matungina de handak manipur da thokliba irang asigi matangda maheswar thaunaujamna kuki ngakta pangsai da chai prime minister narendra modi gi aranba policy de nongmata pallaga ngangde masida natana BJP gi laingak sasan oiriba manipur laingak asigi haibade double engine laingak ki asoiba nongmata pande masina takpade mahaksi neklaga mire poina puthorokpani haiba yai o ibobina hai maheswar thaunaujamna icham samjaba ima ibel singda thaja hanana bahonnai congress ki mire poiriba oja koijam bimol amade congress ki gaikhangamna chingba mikhalga mari lainana thobal maikeida ima ibel singna lakpina ba haijai adubu maheswar thaunaujam gi de hana club sangstan kayada wanomlaga amade magi mi thadoklaga mi khomalaba matungda mahakpu amukta okpiyu haiduna isam samjaraba ima ibel singna maheswar bu ogan bagi thabak thoram pangthokhe maheswar thaunaujamna community amabu chaiba se mahaki party oiriba RPI athawalega BJP ga chapmana haibasi takpane maduna maheswar thaunaujam neklaga puthorokpa mirep ni haina lowi haina phongdokhe congress ki mirep angomsa bimol akoijam gi affidavit aranba yaure haina BJP gi mirep basanta kumar na election commission da wakat khre pawasi ngasi nungthil phongkiba kanglaipa ki maira pawsedagi lokhotchabane taraga nipan suba lok sabha mikhal asida inner manipur parliamentary constituency da Indian National Congress INC gi mirep oina songthorogliba Dr. Angomsa bimol akoijamna election commission da pisin khiba affidavit asoiba yaure mahaki nomination cancel tobinaba mahaki lamba oiriba BJP gi mirep thaunaujam basanta kumar na election commission da wakat khre haire hiram asiga mari lainana INC gi mirep oiriba bimol akoijam gi legal team na media da phongdokhibade asoiba du semdokhre thaunaujam basanta na apikpa issue amada controversy thokna bohonavani haire BJP gi mirep thaunaujam basanta na hairivade congress ki mirep bimol akoijam na mahaki nomination affidavit non accidental oiba assembly constituency waina pk tawgadoriba election asidi assembly election natte lok sabha election ne respondents oiriba bimol akoijam na 27 March 2024 da file tawkhiba form 26 ki matungin na non existence assembly constituency haibade taragani thoi suba kaisamthong constituency haina returning officer gi mamangda nomination paper mari file tawkhe lakadurba election asigi constituency gi natte election asi house of people saibade lok sabha gi mikhal ni haikhe TIs basantana makhatana returning officer da tawkhiba campaign da hairivade masi represent of people's act 1951 gi section kaya violation tawwe mahaki complaint adu da hairivade bimol akoijam na file tawkhiba nomination paper mari da asoiba si chapmanai achumba constituency asi inner manipur oifam thoe adubu bimol akoijam na lok sabha election da taragani thoi suba kaisamthong assembly constituency haina ire masi subna gi mayek wana khiba natte haina BJP gi mirep thaunaujam basanta kumar na haire maduna bimol akoijam na assembly constituency haina iriba se mahaki intention mayek sengdre haiba takle mahaki future da mahak assembly seat thiba malle masi karisu leitaba isuni haiba lawba yai adubu kanagumba party amadagi candidate ama waina thoraklabani na mahaki opponent party na attack tawrakpa haibasi mahausa ne
इलेक्शन की रिंग द संख्रबनिना बिमोल अकोइजमना रिंग असिदा चंगद्रिंगे ममांगदा लैरंबा फिबमगा सोइदना खेनगने ओपोनेंट पार्टी सिंगा लंबा तौनरिबसिंगी मायोक्ता अपिक अपिक फट्टबा वाफम कया थोरकपा हाइबसे महौसानी हाइनसु फोंदोकले नुमित निनी ऑयल पंप थोंगलोनबगी खोंजंग हंदोखरे पावसे ngasi nungthil phongkhiba kanglei paki maira pause dagi lakhotjabane North East India Petroleum Dealers Association NEI PDA na awang nongpok lamdamda leiriba petrol pump sing ngasi ayuktagi hauraga April tang amagi ayuk pung mga fauba numit ini thonglolaga ni hairamba du handokre haire Association gi mihut singi makok thongbo official singa wari sanaraba matung Association na taliba demand sing khanaraga ni hairakpadage miyamda oil supply tawbada khudong chadaba thoktanaba petrol pump thonglonbagi khongjang asi handoknaba warep lawbane panba yabadi Association asigi maikaidagi kumjali singani taraga taretagi hauduna Dealer Commission hengatnaba demand tawduna lakpane Lok Sabha Mikhal gi mirep che lokthokpagi matam loikhre inner da mirep taruk amade outer da mirep marina lamba tawnaragane pawasi ngasi nungthil phongkhiba pandam pause dagi lokhotjabane lakadoriba April taraga mapan amade kunga tarukta tangkak ani thongna pangthokadaba Lok Sabha Mikhal da inner Manipur Parliamentary Constituency amade outer Manipur Parliamentary gi mirep oigadaba singge mirep che lokthokpagi matam ngasi loisinkhre inner da mirep taruk amade outer da mirep marina lamba tawnaragane Amarom da mirep oigadaba singge scrutiny pangthokraba phawbada mirep oidiba singi manungdagi inner Manipur Parliamentary Constituency da BJP gi waina Education Minister T.S. Basanta Kumar Congress ki Professor Bimol Akoizam RPI Athawale gi Maheswar Thaunaujam Independent mirep ta mathang sina RK Somendro Elias Kaiko Haurungbam Sarat amade M Tondon Sanane Outer Manipur Parliamentary Constituency gi waina NPFK Timothy Jimmy Arthur, Congress ki Alfred Kangam Arthur, Independent Mirepta, Ellison Abonmay amade, S. Khozonne. Mikhal asigi ahan batangka ki April taraga mapanda, Inner Manipur Parliamentary Constituency gi waina, Assembly Constituency kuntraga ni thoida bot thada nagane. Loina na outer gi waina Assembly Constituency taraga humdoida, bot thada gane. Mikhal asigi damak party khudingmak star campaigner singi maming su laukthoktu bot khombagi thabak kangkhana rakle. Boti thingzade, boti yaujaroi, bot thada jaroi, unat ko kumbi. Pawasi ngasi nungthil phongkhiba kanglei paki maira pause dagi lakhotjabane. Manipur 2023 gi May 3 dagi Kanglup ki wathok ama leiringaida. Ngasi 2024 gi March tha asi fauba loisinba leitana leiriba se. Waroi ama purakpa tawdana MP gi bot ama tawnabagi phirep ama lauragliba si chumde. Lali haina lawe, laibak asida misi mina kaya thogliba se. Wakhaina bana chingba honabagi mahutta. Nathaidu na miyoy bagi punsidagi election na maruway na lawre haibada haiman bathokloy haina United Kumbi and Neighboring Club Organization unat ko Kumbi ge Secretary General KS Pradip Kumar na press ta thadorok pa cherola sina haire cherola sina hai India si democracy sat palaibak ni hairabasu ruling party na nampuda panba autocracy laibak ke citizen ama waina aikhoi gi hakki matungina yaningdaba phongdokpa waina election asi isana khangna yaujadaba haiba firep asi laujare maram asina election di thingjaroi adubu aikhoi gi hak right ki matungina election yaujaroi bot thada jaroi loina na paliba laingak na thuba matamda hana gumtang du laitaba punsi marela du lahenbina basu appeal tawrakle amaromda Manipur da kumjali singani kulumdoi gi May 3 dagi Kanglup ki wathok ama lakpadagi ngasi 2024 gi March tha fauba loisinba laitana leiriba si waroisin ama purakpa tawdana MP election tawba si chumde lali haina lawwe laibak asida misi mina mayam ama thokliba si wakhaina na ba honabagi mahutta Nathaidu miyoy bagi punsidagi election ne hena maruway na lawre haibada haiman bathokloy haina Rural United Club Organization UK Road Headquarter lamsangi cherola man haire